अखोई पब्लिक मीटिंग तुए अदु कईगिनो हाबु ए प्रजा नो नवा लगदे अखोई ना सिदे मीटिंग तौदनो खोतना तौबगी तंगाई फद पैसा तुम कानदे अखोई नोदि पैसा लै दुइबनी हाइबो मेंटालिटी हम ओरगा पब्लिक मीटिंग तौद्रसु याई हाइदना अदुम आइगी मैनिफेस्टो सिनी अदुनी अदानी हाइबा कनदु हाइदसु याई आई नोई मैम लेरगा अदुम काबा याई हाइबा वखलोन सिदा अदुम होगी बसई खर सिदा मसिगी ट्रेन नमा आई उगी अदगी मो अखोइना हौजिक बोट कारग एमएलए ओइरबा मंत्री ओइरबा सिंसे अखोइना टेस्ट तौरे टेस्ट तौरे दि मोगी परफॉर्मेंस को उरे अदुना मसिदगिसु मखोइसी अखोइना मखा ताना मु थागत बसुमरा चुमदा बायजु प्रजासिना लेफम थोई अदगी अमना आइना थमजरी मदा अखोइगी टेस्ट करमाइ तौबसिदा अखोइगी मतेंग ओइगदबा माइ थमजगे केदोगी बु अखोइगी केनुसिंसी बोट ममांग बोट का गिबजे ngai yakita se hamigi ba ngai gi crore tara kun adu ada haibse masi chume madu changna kari ne unda di karu du ne ba adu ka grab singdo makhoi hojik akhoi na di gano tv gi discussion ayam da akhoi gi le mla sing matri tumile chele makhoi chi ko ne kana ngangi de na ko haibom du ba tai tale ba makhoi no karim te ngang de le ba adu to bana adu kedugi aina thajabuni ko masina adi aina thajabode makhoi si kedugi bu tak ngang thok mai pin de do si to godamni adu to godamni ka lu sing ne na ngang ro di kedugi bu magi karor to gi kano do leibini na cbi ed dang laktu hai kari nang party gi mak tu ngang ba haina laktu ri bini adu la aga di ma si matam bumbugi na awabu oduri ba aduna makhoi si khang na adu ngang muhta aigi mathangi MLA oibagi natraga mantri oibagi adu oibagi masida kok thadawna phari haina moje khangatan leine ba aduna asung sing ase amukana thagal oibadi oireroi prajana pamba thabuk sum tong toroi maramdi makoi se mapangan phudokpa ngamdrabani maramdi madu he torubda jenjang duriba aduna asung ba mi sing ase akhoi amuna thagat ba chunde aduna anowa young blood akhoi gi लाइलासु हाइबा अखोगी मयाम की थबक थना तोबा सिंग खल्लगा अखोई अनुभव मिमी होद अखोई वोट पिबा चुमी अदु ओरगदी अखोई ngसाइगी हाइबा अखोगी फ्री एंड फेयर इलेक्शन लैरगदी मखोई करोड़ संगना कसु वोट ले परोय करोड़ चंदन लेखिबो कांगबुदो मदुदी थौना फना वांगांग मंगमगनी मनमदी माना लैरिबा एस्टैब्लिशमेंट ग मायोक्ता हाइगतना ngangasu mai मथक सीबीआई ईडी ने कसु तबो ngमोय मनमदी मा अरानबा तोबदी अदुना असिगुम्बा थौना लेगेदबा बोट कारो मतुंदा थौना लेना प्रजागी मिहुत ओगेदबा से अदुगुम्बा पैसा थाददबा मियोय किचु खक्ता ओइनेबा पैसा याम थादखिबा कांगुदुदी प्रजागी मिहुतना कन्ना थौना फन ngangu मतमदा अखोगी माबु यादबा एस्टैब्लिशमेंट गी गेनुसिना मायुक्ता nganगुरबदी मा सोना चतुरिबनी ईदीना करिना चतुरिबनी अदुना मदु मोलैबनी ना मखोय सोंदगनी अदुना मसी येंगे हायगा अखोयना टेस्ट तौरब सिंजी खंगे हजिक लेरब सिंसीदी मापांगन थोक्त्रे हैना अदुना मापांगन लेगेदब सिंग अनुब सिंग खनबगी दा क फ्री एंड फेयर इलेक्शन मा पांगथोकनब होनब मतमदा मणिपुर गवर्नमेंट ना लौगदब थौदांग सिंग हाबे तारे मसी अखोयगी मयाम न दुम खंगागा लेरबनी मखोयगी अखोयगी सिक्योरिटी थाजनना अखोयगी मखोयगी ऑफिशियल सिंग ना अखोयगी मदुदगी हाना हरकदबनी बट अदुबो हुजिक लेरिबसे मणिपुर गवर्नमेंट ना लौरिबा फ्री एंड फेयर इलेक्शन ओहेनबगी लौरिबा थौदांग सिंग से मपुंग फाना अखोयगी इम्प्लीमेंट तौबा ngमजबरा मणिपुर सिदा हाबगी क्वेश्चन अमा खक्सुलारी मणिपुर गवर्नमेंट लौबा याबा थौदांग सिंग खतंग समना थम्पि मसी आई स्माइना थमजगे अखोयगी इलेक्शन जनरल इलेक्शन पांथोकदौरे हायगदी ngसाइगी इलेक्शन कमिशन ऑफ इंडिया ना मा मतम लॉकथोकतना नोटिस थोकन तौरे मासे तौखिबदगी केदोगी बु अखोयगी इलेक्शन गे हेक मरी नबा थबक थोरम सिंगजे इलेक्शन कमिशन ऑफ इंडिया ना लोयमक तौबुनी अदुना स्टेट गवर्नमेंट गी इलेक्शन मरी नबा मोय कयम तो यादरे इवन अदगी मु मोदर कोलो कोन लॉकथोकपदगी स्टेट गवर्नमेंट ना ngसाइगी प्रजा द इन्फ्लुएंस तौगदबा खोगदबा पॉलिसी लॉकथोकबा खोतोकबा लोयमक थिंगदुरिबनी अदगी सरकार पाइबदि याउरिबा ngसाइगी मंत्री सिंह करी सिंह दुसु मोसु बोट लेपतुरिबनी मोना बोट लेपगसु अखोइगी कनोसी मदुदा स्टेट की सरकार की मशीनरी सिंह कर्मचारी सिंह सिना जना खोजयादना मरु तोबो यादे नंगी अतै सरकार पाइदबा इंडिविजुअल बोट लेपबि सिंह दो मानना तगदबनी हाय याम फजनबुदि हायबा अदुबु तसेंगना ngasi फावबदा
ꯑꯩꯈꯣꯏꯒꯤ ꯄꯥꯡꯊꯣꯛꯈ꯭ꯔꯤꯕ ꯏꯂꯦꯛꯁꯟꯁꯤꯡꯁꯤ ꯌꯦꯡꯂꯨꯔꯒꯗꯤ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯏꯂꯦꯛꯁꯟ ꯀꯃꯤꯁꯟ ꯃꯦꯗꯤꯌꯥꯁꯨ ꯑꯗꯨꯝ ꯍꯥꯏꯅꯤ ꯑꯩꯈꯣꯏ ꯇꯧꯕ ꯌꯥꯕ ꯑꯥꯏꯟꯅ ꯌꯥꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯂꯧꯈꯠꯇꯅ ꯉꯁꯥꯏ ꯄꯩꯁꯥ ꯌꯦꯟꯕ ꯊꯤꯡꯅꯅꯕ ꯑꯗꯒꯤ ꯄꯣꯂꯤꯁꯤ ꯀꯔꯤ ꯀꯔꯥ ꯃꯌꯥꯝ ꯑꯩꯈꯣꯏ ꯇꯧꯔꯤ ꯍꯥꯏꯗꯨꯅꯦꯕ ꯑꯗꯨ ꯇꯧꯔꯦ ꯍꯥꯏꯔꯒꯁꯨ ꯉꯁꯤ ꯐꯥꯎꯕꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯄꯥꯡꯊꯣꯛꯈ꯭ꯔꯤꯕꯁꯤꯡ ꯑꯁꯤꯗ ꯑꯩꯈꯣꯏ ꯉꯁꯥꯏꯒꯤ free 100% free and fair ꯑꯣꯏꯔꯕ꯭ꯔꯥ ꯍꯥꯏꯕꯗꯨꯗꯤ ꯅꯠꯇꯦꯕ ꯑꯗꯒꯤ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯁꯦ ꯗꯦꯜꯂꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯁꯤ ꯑꯩꯈꯣꯏꯒꯤ ꯐꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯌꯦꯡꯅꯕꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯤ ꯑꯩꯈꯣꯏꯒꯤ ꯂꯥꯂꯧꯕꯒꯤ ꯏꯔꯥꯡ ꯂꯩꯕ ꯑꯗꯨꯒ ꯆꯤꯡꯗ ꯍꯥꯏꯔꯒꯅ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗꯕꯨ ꯈꯔ ꯑꯃꯨꯛ ꯐꯔꯤ ꯂꯥꯂꯧꯕꯒꯤ ꯏꯔꯥꯡ ꯂꯩꯔꯒꯁꯨ ꯆꯤꯡꯗꯅ ꯑꯃꯨꯛ ꯉꯁꯥꯏꯒꯤ ꯀꯩꯅꯣ ꯀꯥꯡꯂꯨꯞ ꯃꯆꯥ ꯃꯆꯥ ꯈꯨꯗꯤꯡꯒꯤ ꯂꯥꯂꯧꯕ ꯃꯆꯥ ꯃꯆꯥ ꯑꯃꯃꯝ ꯂꯩꯕ ꯑꯗꯨꯒ ꯃꯗꯨꯅ ꯍꯥꯏꯔꯤꯕ ꯀꯥꯡꯂꯨꯞ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯀꯥꯡꯕꯨꯗꯨꯅ ꯑꯩꯈꯣꯏꯒꯤ ꯏꯂꯦꯛꯁꯟꯗꯁꯨ ꯑꯆꯧꯕ ꯀꯤ ꯐꯦꯛꯇꯔ ꯑꯃ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕꯒꯤ ꯁꯛꯇꯝ ꯂꯩꯕ ꯀꯩꯅꯣꯅꯤꯅ ꯑꯩꯈꯣꯏꯒꯤ ꯂꯤꯁꯥꯡꯁꯤꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ free and fair ꯑꯣꯏꯕꯏꯂꯦꯛꯁꯟꯁꯤ ꯂꯩꯇꯦ ꯍꯥꯏꯅ ꯍꯥꯏꯕ ꯌꯥꯏ ꯑꯗꯨꯒ ꯑꯦꯛꯁꯦꯞ ꯑꯩꯈꯣꯏꯒꯤ ꯕꯦꯂꯤꯒꯤ ꯀꯩꯅꯣ ꯈꯔꯗ ꯀꯣꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤ ꯈꯔꯗ ꯄ꯭ꯔꯖꯥꯁꯤꯡꯅ ꯃꯅꯤꯡ ꯇꯝꯅ ꯚꯣꯠ ꯊꯥꯗꯕ ꯌꯥꯕꯒꯤ ꯑꯦꯚꯦꯅ꯭ꯌꯨ ꯈꯔꯗꯤ ꯐꯪꯉꯤ ꯑꯗꯨꯕꯨ ꯈꯤꯇꯪ ꯍꯥꯏꯗꯣꯛꯈꯤꯕ ꯆꯤꯡꯗ ꯃꯥꯟꯗꯗꯤ ꯃꯁꯤꯒꯤ ꯀꯩꯅꯣꯁꯤꯃꯁꯨ ꯑꯌꯥꯝꯕ ꯂꯩꯁꯤꯜꯂꯛꯇ꯭ꯔꯕꯅꯤ ꯑꯗꯒꯤ ꯑꯃꯨꯛ ꯑꯩꯅ ꯃꯇꯥꯡꯗ ꯊꯝꯖꯅꯤꯡꯕꯁꯤꯗ ꯑꯩꯈꯣꯏꯒꯤ free and fair election ꯍꯥꯏꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯔꯀꯥꯔꯒꯤ ꯃꯦꯁꯤꯅꯔꯤꯁꯤꯡꯅ free and fair ꯑꯣꯏꯅꯅꯕ ꯆꯦꯗꯗꯤ ꯍꯣꯠꯅꯩ ꯍꯥꯏꯗꯨꯅꯤ ꯑꯗꯨꯕꯨ ꯃꯁꯤꯗ ꯑꯩꯒꯤ ꯃꯣꯠꯇꯤ free and fair ꯑꯣꯏꯍꯟꯕ ꯍꯥꯏꯕꯁꯤꯗ ꯑꯩꯈꯣꯏꯒꯤ sensible ꯑꯣꯏꯕ ꯗꯥꯏꯇ ꯂꯩꯕ ꯅꯥꯒꯔꯤꯛꯁꯤꯡꯒꯤ ꯄ꯭ꯔꯖꯥꯁꯤꯡꯒꯤ ꯃꯊꯧ ꯌꯥꯝꯅ ꯆꯥꯎꯏ ꯍꯥꯏꯅ ꯑꯩ ꯊꯝꯖꯅꯤꯡꯉꯤ ꯑꯗꯨ ꯀꯦꯟꯗꯤꯗꯦꯠ ꯚꯣꯠ ꯂꯦꯞꯇꯣꯏꯕ ꯀꯦꯟꯗꯤꯗꯦꯠꯇꯨꯗꯤ ꯑꯩ ꯚꯣꯠ ꯀꯥꯗꯕ ꯌꯥꯗꯦ ꯑꯗꯨꯅ ꯑꯩ ꯀꯔꯤꯅꯣ ꯕꯥꯏ ꯑꯦꯅꯤ ꯃꯤꯟꯁ ꯑꯩ ꯃꯁꯤ ꯇꯧꯔ ꯀꯥꯕ ꯇꯥꯏ ꯍꯥꯏꯕꯗꯨ ꯃꯥꯡꯗ ꯊꯥꯔꯒ ꯂꯩꯗꯣꯔꯤꯕꯅꯤ ꯑꯗꯨꯕꯨ ꯗꯥꯏꯇ ꯂꯩꯕ ꯈꯔ sensible ꯑꯣꯏꯕ ꯄ꯭ꯔꯖꯥꯁꯤꯡꯅ ꯉꯁꯥꯏꯒꯤ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯃꯤꯁꯌꯨꯁ ꯇꯧꯗꯅ ꯃꯥꯒꯤ ꯄꯣꯖꯤꯁꯟ ꯃꯤꯁꯌꯨꯁ ꯇꯧꯕ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯑꯔꯥꯟꯕ ꯄꯥꯝꯕꯩ ꯁꯤꯖꯤꯟꯅꯗꯅ ꯑꯩꯈꯣꯏꯒꯤ ꯚꯣꯠꯁꯤ ꯈꯣꯝꯅꯕ ꯍꯣꯠꯅꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯗꯥꯏꯇ ꯂꯩꯕ ꯅꯥꯒꯔꯤꯛꯁꯤꯡꯅ ꯃꯗꯨ ꯉꯥꯛꯊꯣꯛꯅꯕ ꯑꯗꯨꯒ ꯈꯤꯇꯪ प्रजासिंग मरक्तसु मी खुदिमक लोय महैसिंगना लैब नतबनिना से खरा ज्ञान ताबा प्रजादुना मागी इमुंग मनुंगदा मागी हिंगोनुंगदा ए सिनी सुमाई तबुनी असिनी असिनी हाबिदु निंथि जना मागी मागी खंगना जानबा कनोसिंगदु अखोगी एसी तौगदि फनी अखोई सुमाई तबुनी हाबिदु फजना लमजिंग लमताकपगी तंगाई फदबा अमा लै अदु अदु ओरगदि अखोई to some extent अखोई फ्री एंड फेयर इलेक्शन सी लाकनबो होनबदा अचौबा मतेंग अमदि ओइगनी अदुबु हौजिक हौजिक अखोईगी अदे अमना आइना थमजनिंगमदा अखोईगी फ्री एंड फेयर ऑफ इलेक्शन पांगथोकपा हाइबसिदा प्रजा सिंगी कनोसे मागी सेन थुंगी फिबम से सेन थुंगी फिबमदि ngsai yam lairaba haibase tangan ju thoktrabani chumna khaki ai sen pajidabani haiba khakta nate ba masi akogi economically weak oi bai se akogi mentally chu weak oi haidi mana kari mama accept ba si mai si lali si to aidi mai si pamde ai si to ni smai to ni haibase magi oi ba akogi ware matomda logjoba si bobo ngamukte aina mona bot pirudradi aina barada leri si mogi mai matagi yumni aduna ai tanthodi kamai tawni leidina ko haidi ai masigi no paje bot pium thokte habsi mai kan science na yajaraba piradi masi le pak manga dabani khanga baglasu is si pirudradi mu ai barada letradi kamai tawni leidina ko sugumba फिबम सेन तुमगी अवाब फिबम ओइबा मयाम सिनसु मरम ओइदना अखोइगी प्रजा सिंगना असेंगबा मागी वारेप लौबो ngamdabagi कनो सिसु मुंग लै अदगी अमु अखोइगी कनो सिंगदा हुजुजी अखोइगी मणिपुरदा अखोइगी अर्बन एरिया ददी मसी कया मसीगी इन्फ्लुएंस कया ngamde अदुबु खितंग हाइदोकपा खुंगंगी जगा सिंगददी मफम दुगी सेंजाव पाइबा शक्ति लेबा अमना अखोइगी खुंगंगी इचम चमचबा लाइरबा प्रजा सिंधु हुमगा पुबा छि तगदबन नतदि यादे लेदिना को असुमाय हुमदना पुबा अदुदासु कीदना अदुम चटबा मसिसु यावदब नते असुमा फैक्टर मयाम सिना मरम ओइदना अखोइ फ्री एंड फेयर ओइबा इलेक्शन सी लाक्तनबा मरम ओइ अदुम वनमक आइना थमजनिंगबदा अखोइ आसा मांगबा यादे अखोइ से आम आदमी पार्टी आम अखोई भारत बुमसी फ्री एंड फेयर इलेक्शन तब गमदगे अदुम सुरु मुरुदा मयाम लेरमबनी अदुबु आम आदमी पार्टी हैबसे अखोगी केजरीवाल लुसिंबा
ꯑꯩꯈꯣꯏꯒꯤ ꯃꯣꯏ ꯀꯔꯞꯁꯟꯒꯤ ꯃꯥꯌꯣꯛꯇ ꯐꯥꯏꯠ ꯇꯧꯕ ꯁꯪꯁꯊꯥꯟ ꯑꯃ ꯑꯣꯏꯔꯝꯕꯗꯒꯤ ꯑꯥꯝ ꯑꯥꯗꯃꯤ ꯄꯥꯔꯇꯤ ꯄꯣꯛꯂꯛꯑꯦ ꯑꯗꯨꯒ ꯑꯥꯝ ꯑꯥꯗꯃꯤꯁꯤꯅ ꯄꯥꯔꯇꯤꯁꯦ ꯄꯣꯛꯂꯛꯑ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯄ꯭ꯔꯖꯥꯁꯤꯡꯒ ꯅꯛꯁꯟꯅꯅ ꯀꯦꯝꯄꯦꯟ ꯇꯧꯗꯅ ꯈꯣꯠꯇꯅ ꯑꯩꯈꯣꯏꯒꯤ ꯄꯩꯁꯥ ꯆꯪꯗꯅ ꯑꯩꯈꯣꯏꯒꯤ ꯏꯁꯨꯗ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯃꯈꯣꯏ ꯑꯗꯨꯝ ꯚꯣꯠ ꯀꯥꯗꯅ ꯃꯇꯝ ꯁꯥꯡꯅ ꯑꯩꯈꯣꯏ ꯁꯥꯁꯣꯟ ꯇꯧꯕ ꯉꯝꯃꯝꯃꯤ ꯑꯗꯨꯅ ꯑꯩꯅ ꯊꯥꯖꯕꯗ ꯌꯦꯁ ꯅꯣ ꯗꯥꯎꯠ ꯃꯅꯤꯄꯨꯔꯒꯤ ꯀꯟꯇꯦꯛꯁꯀ ꯗꯦꯜꯂꯤꯒꯤ ꯀꯟꯇꯦꯛꯁꯀ ꯈꯔ ꯍꯋꯥ ꯅꯨꯡꯁꯤꯠ ꯈꯦꯠꯅꯩ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗꯁꯨ ꯑꯩꯈꯣꯏ ꯆꯥꯟꯅꯕ ꯃꯑꯣꯡꯗ ꯗꯦꯜꯂꯤꯗ ꯑꯥꯝ ꯑꯥꯗꯃꯤ ꯄꯥꯔꯇꯤꯅ ꯇꯧꯈꯤꯕꯗꯨꯃꯛ ꯆꯞ ꯆꯥꯅ ꯁꯤꯗ ꯑꯦꯄ꯭ꯂꯥꯏ ꯇꯧꯕꯗꯤ ꯌꯥꯔꯣꯏ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯑꯩꯈꯣꯏ ꯁꯤꯗꯁꯨ ꯃꯤꯅ ꯉꯝꯈꯤꯕꯗꯣ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏ ꯁꯤꯗꯁꯨ ꯑꯩꯈꯣꯏꯒꯤ ꯃꯐꯝꯁꯤꯒ ꯆꯥꯟꯅꯕ ꯃꯑꯣꯡꯗ ꯄꯣꯂꯤꯁꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯗ ꯁꯦꯝꯗꯣꯛꯑꯒ ꯑꯩꯈꯣꯏ ꯍꯣꯠꯅꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯐ꯭ꯔꯤ ꯑꯦꯟ ꯐꯤꯌꯔ ꯑꯣꯏꯕ ꯏꯂꯦꯛꯁꯟ ꯇꯧꯗꯨꯅ ꯑꯐꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯡ ꯂꯩꯉꯥꯛꯄꯁꯤꯡ ꯈꯟꯕ ꯉꯝꯒꯅꯤ ꯍꯥꯏꯕꯁꯤ ꯑꯩ ꯊꯝꯖꯒꯦ ꯑꯣꯀꯦ ꯑꯣꯖꯥ ꯌꯥꯝ ꯐꯖꯅ ꯊꯝꯕꯤꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅ ꯀꯦꯟꯗꯤꯗꯦꯠ ꯑꯣꯏꯈ꯭ꯔꯕ ꯍꯥꯏꯕ ꯇꯥꯔꯦ ꯍꯧꯖꯤꯛ ꯍꯧꯖꯤꯛ MLA ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁꯤꯡꯁꯤꯗꯒꯤ ꯍꯥꯏꯕ ꯇꯥꯔꯦ ꯅꯧꯅ ꯊꯣꯛꯂꯛꯀꯗꯧꯔꯤꯕ ꯀꯦꯟꯗꯤꯗꯦꯠ XYZ ꯑꯣꯏꯕ ꯌꯥꯏꯀꯣ ꯃꯗꯨ ꯌꯨꯠ ꯑꯣꯏꯕ ꯌꯥꯏ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯇꯣꯉꯥꯟꯕ ꯍꯥꯟꯅ ꯂꯦꯞꯄꯃꯀꯥꯟꯗ ꯀꯥꯈꯤꯗꯕ ꯑꯣꯏꯕ ꯌꯥꯏ ꯕꯠ ꯑꯗꯨꯕꯨ ꯅꯧꯅ ꯊꯣꯛꯂꯛꯀꯗꯧꯔꯤꯕ ꯁꯤꯡꯁꯤꯗ ꯄ꯭ꯔꯖꯥꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯃꯁꯥꯒꯤ ꯔꯥꯏꯠꯁꯦ ꯁꯤꯟꯅꯒꯗꯧꯔꯤꯕꯁꯤ ꯀꯔꯤꯗ ꯌꯦꯡꯉꯀꯥꯟꯗꯅꯣ ꯃꯅꯤꯄꯨꯔꯤ ꯀꯣꯟꯐ꯭ꯂꯤꯛꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯈꯣꯏ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯄꯥꯏꯔꯤꯕ MLA ꯃꯤꯅꯤꯁꯇꯔꯁꯤꯡꯅ ꯇꯧꯈꯤꯕ ꯊꯕꯛꯁꯤꯡꯁꯤꯗ ꯑꯩꯈꯣꯏ ꯄꯦꯟꯗꯕꯗꯨꯅ ꯅ꯭ꯌꯨ ꯐꯦꯁ ꯑꯃꯈꯛ ꯄꯥꯝꯃꯛꯄꯅꯤ ꯍꯥꯏꯒꯗꯧꯔꯤꯕ꯭ꯔꯥ ꯃꯁꯤꯗ ꯑꯩꯈꯣꯏ ꯑꯑꯣꯟꯕ ꯑꯃ ꯂꯥꯛꯄ ꯃꯇꯝꯗꯁꯨ ꯄ꯭ꯔꯖꯥꯒꯤ ꯔꯣꯜꯁꯤ ꯌꯥꯝ ꯀꯟꯅꯗꯤ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯄ꯭ꯔꯖꯥꯁꯤꯡꯁꯤꯅ ꯌꯨꯅꯤꯇꯤ ꯑꯣꯏꯗ ꯇꯥꯔꯒꯗꯤ ꯉꯁꯥꯏ ꯍꯥꯏꯕꯤꯈꯤꯕ ꯑꯣꯖꯥ ꯀꯪꯂꯩꯄꯥꯜꯅꯁꯨ ꯍꯥꯏꯕꯤꯈꯤꯕ ꯑꯩꯈꯣꯏ ꯄ꯭ꯔꯖꯥꯁꯤꯡꯅ ꯌꯨꯅꯤꯇꯤ ꯑꯣꯏꯗ ꯇꯥꯔꯒꯗꯤ ꯑꯑꯣꯟꯕ ꯑꯃ ꯄꯨꯔꯛꯄꯁꯤꯁꯨ ꯉꯝꯃꯣꯏꯗꯕꯒꯤ ꯐꯤꯕꯝ ꯑꯃꯗ ꯂꯥꯛꯀꯗꯧꯔꯤꯕꯅꯤ ꯑꯣꯖꯥ ꯀꯃꯥꯏꯅ ꯊꯝꯕꯤꯅꯤꯡꯉꯤ ꯐꯅꯤ ꯑꯩ ꯁꯨꯃꯥꯏꯅ ꯑꯩ ꯊꯝꯖꯒꯦ ꯑꯩꯈꯣꯏ ꯅꯍꯥꯟꯋꯥꯏ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯚꯣꯠꯀ ꯊꯥꯗꯕꯗꯤ ꯚꯣꯇꯔ ꯆꯟꯗ꯭ꯔꯤꯉꯩꯗ ꯍꯥꯏꯇꯥꯔꯦ ꯀꯩꯅꯣꯁꯤ ꯄꯕ꯭ꯂꯤꯛ ꯃꯤꯇꯤꯡꯁꯤ ꯌꯥꯝ ꯇꯧꯏ ꯏꯂꯦꯛꯁꯟ ꯃꯇꯝꯁꯤꯗ ꯀꯦꯟꯗꯤꯗꯦꯠ ꯈꯨꯗꯤꯡꯃꯛꯀꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯇꯧꯏ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯈꯤꯇꯪ ꯄꯨꯡꯀꯛ ꯆꯥꯎꯔꯛꯑꯕ ꯑꯗꯒꯤ ꯚꯣꯇꯔꯒ ꯆꯠꯂꯀꯥꯟꯗ ꯑꯩꯈꯣꯏ ꯄꯕ꯭ꯂꯤꯛ ꯃꯤꯇꯤꯡ ꯇꯣꯛꯑꯦ ꯑꯗꯨ ꯀꯩꯒꯤꯅꯣ ꯍꯥꯏꯕꯨ ꯑꯩ ꯄ꯭ꯔꯖꯥ ꯅꯣꯏ ꯅꯋꯥ ꯂꯧꯗꯦ ꯑꯩꯈꯣꯏꯅ ꯁꯤꯗ ꯃꯤꯇꯤꯡ ꯇꯧꯗꯅ ꯈꯣꯠꯇꯅ ꯇꯧꯕꯒꯤ ꯇꯉꯥꯏꯐꯗ ꯄꯩꯁꯥ ꯇꯤꯡꯕ ꯀꯥꯟꯅꯗꯦ ꯑꯩꯈꯣꯏ ꯅꯣꯏꯗꯤ ꯄꯩꯁꯥꯅ ꯂꯩꯗꯣꯔꯤꯕꯅꯤ ꯍꯥꯏꯕ ꯃꯦꯟꯇꯥꯂꯤꯇꯤ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯄꯕ꯭ꯂꯤꯛ ꯃꯤꯇꯤꯡ ꯇꯧꯗ꯭ꯔꯁꯨ ꯌꯥꯏ ꯍꯥꯏꯗꯅ ꯑꯗꯨꯝ ꯑꯩꯒꯤ ꯃꯦꯅꯤꯐꯦꯁꯇꯣ ꯁꯤꯅꯤ ꯑꯗꯨꯅꯤ ꯑꯗꯥꯅꯤ ꯍꯥꯏꯕ ꯀꯩꯅꯣꯗꯨ ꯍꯥꯏꯗ꯭ꯔꯁꯨ ꯌꯥꯏ ꯑꯩ ꯅꯣꯏ ꯃꯌꯥꯝ ꯂꯩꯔꯒ ꯑꯗꯨꯝ ꯀꯥꯕ ꯌꯥꯏ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯁꯤꯗ ꯑꯗꯨꯝ ꯍꯧꯈꯤꯕ ꯆꯍꯤ ꯈꯔꯁꯤꯗ ꯃꯁꯤꯒꯤ ꯇ꯭ꯔꯦꯟ ꯑꯃ ꯑꯩ ꯎꯈꯤ ꯑꯗꯒꯤ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯚꯣꯠ ꯀꯥꯔꯒ MLA ꯑꯣꯏꯔꯤꯕ ꯃꯟꯇ꯭ꯔꯤ ꯑꯣꯏꯔꯤꯕꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯇꯦꯁ ꯇꯧꯔꯦ ꯇꯦꯁ ꯇꯧꯔꯦꯗꯤ ꯃꯣꯏꯒꯤ ꯄꯥꯔꯐꯣꯔꯃꯦꯟꯁ ꯑꯩꯈꯣꯏ ꯎꯔꯦ ꯑꯗꯨꯅ ꯃꯁꯤꯗꯒꯤꯁꯨ ꯃꯈꯣꯏꯁꯤ ꯑꯩꯈꯣꯏꯅ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯊꯥꯒꯠꯄ ꯆꯨꯝꯕ꯭ꯔꯥ ꯆꯨꯝꯗꯕ꯭ꯔꯥ ꯍꯥꯏꯁꯨ प्रजाꯁꯤꯡꯅ ꯂꯦꯞꯐꯝ ꯊꯣꯛꯏ ꯑꯗꯒꯤ ꯑꯃꯅ ꯑꯩꯅ ꯊꯝꯖꯅꯤꯡꯕꯗ ꯑꯩꯈꯣꯏꯒꯤ ꯇꯦꯁ ꯀꯃꯥꯏꯅ ꯇꯧꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯑꯣꯏꯒꯗꯕ ꯑꯃ ꯑꯩ ꯊꯝꯖꯒꯦ ꯀꯩꯗꯧꯒꯤꯕꯨ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯡꯁꯤ ꯚꯣꯠ ꯃꯃꯥꯡꯗ ꯚꯣꯠ ꯀꯥꯈꯤꯕꯁꯦ ꯉꯁꯥꯏ ꯔꯥꯀꯤꯇꯥꯁꯦ ꯍꯪꯕꯤꯈꯤꯕ ꯉꯁꯥꯏꯒꯤ ꯀꯔꯣꯔ 10 10 ꯑꯗꯨ ꯑꯗꯥ ꯍꯥꯏꯕꯁꯦ ꯃꯁꯤ ꯆꯨꯝꯃꯦ ꯃꯗꯨ ꯆꯪꯅ ꯀꯥꯔꯤꯅꯦꯕ ꯅꯠꯇ꯭ꯔꯗꯤ ꯀꯥꯔꯣꯏꯗꯣꯏꯅꯦꯕ ꯑꯗꯨ ꯀꯥꯒ꯭ꯔꯕꯁꯤꯡꯗꯣ ꯃꯈꯣꯏ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅꯗꯤ ꯀꯩꯅꯣ ꯑꯩꯈꯣꯏ ꯇꯤꯚꯤꯒꯤ ꯗꯤꯁꯀꯁꯟ ꯑꯌꯥꯝꯕꯗ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ MLAꯁꯤꯡ ꯃꯟꯇ꯭ꯔꯤꯁꯤꯡ ꯇꯨꯃꯤꯟ ꯂꯩꯁꯤꯜꯂꯦꯅ ꯃꯈꯣꯏꯁꯤ ꯑꯩꯈꯣꯏꯅ ꯀꯟꯅ ꯉꯥꯡꯉꯤꯗꯅꯀꯣ ꯍꯥꯏꯐꯝ ꯊꯣꯛꯄ ꯇꯥꯏꯠꯇ ꯂꯩꯕ ꯃꯈꯣꯏꯅ ꯀꯔꯤꯝꯇ ꯉꯥꯡꯗꯒ ꯂꯩꯕ ꯑꯗꯨ ꯇꯧꯕ ꯍꯥꯏꯅ ꯑꯗꯨ ꯀꯩꯗꯧꯒꯤꯕꯨ ꯑꯩꯅ ꯊꯥꯖꯕꯅꯤꯀꯣ ꯃꯁꯤꯅ ꯍꯥꯏꯗꯤ ꯑꯩꯅ ꯊꯥꯖꯕꯗ ꯃꯈꯣꯏꯁꯤ ꯀꯩꯗꯧꯒꯤꯕꯨ ꯇꯥꯛ ꯉꯥꯡꯊꯣꯛꯎꯔꯕ ꯃꯥꯏ ꯄꯦꯟꯗꯕꯗꯣ ꯑꯁꯤ ꯇꯧꯒꯗꯕꯅꯤ ꯑꯗꯨ ꯇꯧꯒꯗꯕꯅꯤ ꯀꯥꯏꯅ ꯂꯨꯆꯤꯡꯕꯅꯦꯅ ꯉꯥꯡꯉꯨꯔꯗꯤ ꯀꯩꯗꯧꯒꯤꯕꯨ ꯃꯥꯒꯤ ꯀꯔꯣꯔꯇꯒꯤ ꯀꯩꯅꯣꯗꯨ ꯂꯩꯕꯅꯤꯅ CBI ED ꯇꯪ ꯂꯥꯛꯇꯣꯔꯤꯕ ꯍꯩ ꯀꯔꯤ ꯅꯪ ꯄꯥꯔꯇꯤꯒꯤ ꯃꯥꯌꯣꯛꯇ ꯉꯥꯡꯕ ꯍꯥꯏꯅ ꯂꯥꯛꯇꯣꯔꯤꯕꯅꯤ ꯑꯗꯨ ꯂꯥꯛꯑꯒꯗꯤ ꯃꯥꯁꯤ ꯃꯇꯝ ꯄꯨꯝꯕꯒꯤ ꯑꯣꯏꯅ ꯑꯋꯥꯕ ꯑꯣꯏꯗꯣꯔꯤꯕ ꯑꯗꯨꯅ ꯃꯈꯣꯏꯁꯤ ꯈꯥꯡꯗꯅ ꯑꯗꯨ ꯉꯥꯡꯕꯒꯤ ꯃꯍꯨꯠꯇ ꯑꯩꯒꯤ ꯃꯊꯪꯒꯤ MLA ꯑꯣꯏꯕꯒꯤ ꯅꯠꯇ꯭ꯔꯒ ꯃꯟꯇ꯭ꯔꯤ ꯑꯣꯏꯕꯒꯤ ꯑꯗꯨ ꯑꯣꯏꯕꯒꯤ ꯃꯁꯤꯗ ꯀꯣꯛ ꯊꯥꯗꯕꯅ ꯐꯔꯦ ꯍꯥꯏꯅ ꯃꯣꯏꯁꯦ ꯈꯥꯡꯒꯠꯇꯅ ꯂꯩꯔꯤꯅꯦꯕ ꯑꯗꯨꯅ ꯑꯁꯤꯒꯨꯝꯕꯁꯤꯡ ꯑꯁꯦ ꯑꯃꯨꯛ ꯍꯟꯅ ꯊꯥꯒꯠꯂꯨꯔꯕꯗꯤ ꯑꯣꯏꯔꯔꯣꯏ ꯄ꯭ꯔꯖꯥꯅ ꯄꯥꯝꯕ ꯊꯕꯛꯇꯣ ꯁꯨꯡꯇꯧ ꯇꯧꯔꯔꯣꯏꯕ ꯃꯔꯝꯗꯤ ꯃꯈꯣꯏꯁꯦ ꯃꯄꯥꯡꯒꯜ ꯐꯨꯗꯣꯛꯄ ꯉꯝꯗ꯭ꯔꯕꯅꯤ ꯃꯔꯝꯗꯤ ꯃꯗꯨ ꯍꯦꯛ ꯇꯧꯔꯨꯕꯗ ꯖꯦꯟ ꯆꯪꯗꯣꯔꯤꯕ ꯑꯗꯨꯅ ꯑꯁꯤꯒꯨꯝꯕ ꯃꯤꯁꯤꯡ ꯑꯁꯦ ꯑꯩꯈꯣꯏ ꯑꯃꯨꯛ ꯍꯟꯅ ꯊꯥꯒꯠꯄ ꯆꯨꯝꯗꯦ ꯑꯗꯨꯅ ꯑꯅꯧꯕ ꯌꯪ ꯕ꯭ꯂꯗ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯕ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯒꯤ ꯊꯕꯛ ꯊꯅꯥ ꯇꯧꯕ ꯁꯤꯡ ꯈꯜꯂꯒ ꯑꯩꯈꯣꯏ ꯑꯅꯧꯕ ꯃꯤꯉꯣꯟꯗ ꯑꯩꯈꯣꯏ ꯚꯣꯠ ꯄꯤꯕ ꯆꯨꯝꯃꯤ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏ ꯉꯁꯥꯏꯒꯤ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯐ꯭ꯔꯤ ꯑꯦꯟ ꯐꯤꯌꯔ ꯑꯣꯏꯕ ꯏꯂꯦꯛꯁꯟ ꯂꯩꯔꯒꯗꯤ ꯃꯈꯣꯏ ꯀꯔꯣꯔ ꯆꯪꯅ ꯀꯩꯁꯨ ꯚꯣꯠ ꯂꯦꯞꯄꯔꯣꯏ ꯀꯔꯣꯔ ꯆꯪꯗꯅ ꯂꯦꯞꯈꯤꯕ ꯀꯥꯡꯕꯨꯗꯣ ꯃꯗꯨꯗꯤ ꯊꯧꯅꯥ ꯐꯅ ꯋꯥ ꯉꯥꯡꯕ ꯉꯝꯒꯅꯤ ꯃꯔꯝꯗꯤ ꯃꯥꯅ ꯂꯩꯔꯤꯕ ꯏꯁꯇꯥꯕ꯭ꯂꯤꯁꯃꯦꯟꯠꯒꯤ ꯃꯥꯌꯣꯛꯇ ꯍꯥꯏꯒꯠꯇꯅ ꯉꯥꯡꯉꯁꯨ ꯃꯥꯏ ꯃꯊꯛꯇ CBI EDꯅ ꯀꯩꯁꯨ ꯇꯧꯕ ꯉꯝꯃꯣꯏ ꯃꯔꯝꯗꯤ ꯃꯥ ꯑꯔꯥꯟꯕ ꯇꯧꯗꯦ ꯑꯗꯨꯅ ꯑꯁꯤꯒꯨꯝꯕ ꯊꯧꯅꯥ ꯂꯩꯒꯗꯕ ꯚꯣꯠ ꯀꯥꯔꯕ ꯃꯇꯨꯡꯗ ꯊꯧꯅꯥ ꯂꯩꯅ ꯄ꯭ꯔꯖꯥꯒꯤ
मिहुत ओइगदबसे अदुगुम पैसा थाददब मियोय किचु खक्ता ओइनेबा पैसा याम थादखिब कांगुदुदी प्रजागी मिहुतना कन्ना थौना फन ngangu matamda अखोगी माबु यादब एस्टैब्लिशमेंट की गेनोसिना मायोक्ता nganguरबदी मा सोना चतुरिबनी इदीना करिना चतुरिबनी अदुना मदु मो लेबिनिना मखोय सोंदगनी अदुना मसी येंगे हायगा अखोयना टेस्ट तौग्रबसिंगजे खंगे हजिक लेबसिंगसिदी मापांगन थोक्त्रे हैना अदुना मापांगन लेगेदबसिंग अनुबसिंग खनबगी तंगाय फदब लेहेना थंजगे ओके ओजा फजन